ꯑꯗꯨꯁꯤ ꯑꯃ ꯍꯥꯏꯖꯒꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯝꯍꯩꯕ ꯃꯍꯥꯔꯥꯖ ꯑꯣꯟꯗ ꯆꯍꯤ ꯁꯣꯔꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯃꯩ ꯊꯥꯈꯤꯕ ꯃꯩꯆꯧ ꯇꯔꯦꯠꯀꯤ ꯋꯥꯔꯤꯁꯦ ꯍꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯁꯦ ꯀꯔꯝꯍꯥꯏꯅ ꯍꯜꯂꯛꯄ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯍꯥꯏꯕ꯭ꯔꯥ subject to correction ko ai soikra puyadu mai thabado akhoi history akhoi haijaba akhoi yel homi gi haijaba khochaba mayam hanjing duna iramba hidak langthak ki oishunu lighting gi oishunu haiba myam du muthat ningai hena mai du thahan manatra adu ngai gi ning thoduna thahale go akhoi gi mai chau tare chingchu noi na mangkhre go moi shu ningam dana chakre like hojik si akhoi si history ama manghan ge tawrabani ai seng na hai ge ba adumai na manghan ge tawbani mai makti thadre mai dig hena chakre ba sidi kamai no har ai na oza michael da ai personally nungai ta ba leite adubu ai na hai bada ani si difference pi gno hai bani ba maram di hojik ai gi ichana madam gi machana akhoi oza nando hoi akhoi pabu hoi gi macha sing na hayeng wai se generation ama lakani ba neither cookie si thadau si tongan ba haba moi question ama lakani ba khangna thabak tawgunu haibne dai na haibdi history thugai bna tro adumai puya mai thagi budu adumak thabani si ai di haining dabni adu haige mai thabani ai ma bu personal nungai dab leite ai na haibdi hoi chumme ma lale habna ti ko mioi ba amana changjarakpa haibsida mayam na wamli ma welcome dawe atokpashu tawe ba tawbudu akhoi tawriba lan sida akhoi si meitei ga akhoi tawba lan sida akhoi gi shi khra shoi khra ba male adunina meitei sing na khra chumme ko adugi damakta akhoi gi ifurup na tawba thabak si akhoi lale khanmadagi ai noi manakta akhoi di meitei gi da changjarakpani haiba matamda karamba meitei na ma bu hatkra hatloi even naga phau na shu yenging do shu hatpi roi example ni go adubu history on no have ne da ain haibdi aigi khaktang na di go shi akhoi naga thok tabani machin da thok tabani thamoi da yam warobne naga myam na shi gi matang sida aduda karamang dobra haiga shi gi wa shi haige hek tawraga di go Imphal hotel sida yam kogal leba khoi singon da sho ko si wa je haige da ba Imphal hotel yam kogal leba kawloga adu da haibe indra ba akhoi ba action da we ba adu bo moi gi maran cha ba example ni ho moi gi cha ki ba mi sing du di moi haibe insuno da di NREGS phau ba cha da ba akhoi won da du haire di ai di haibe su iloi akhoi de amrak aina adum akhoi ne khan bu khan ni ko aduni na aina haining badi history thaina manghan gi bado amuka hana manghan bi gno haining mani adu bungarang oza michael lamza thangna mana yamna phajaba statement ama moigi site gi puthore magi discussion ai tai ko adudi moina press release ra ama shu thokpani phajaye adu thokpadu yam phajaye ma humanity oibagi achumaran du khangbagi damak ta mana adu thokpi badu aikhoi lemina bada yaba mi sakni habsi ma masana masabu ta eba adubo identity dudi manghan gnu haibani da hayawai gi cha singna hangakpada kok ngaw ngai thabak tawgno hoji ai phaminari ba cookie gi maram da noi na khanglena kri gi hoji khangda sabra adu yadaba ai na yadabdu just ai cookie ne go lale lao yare bas adu na tabina khangda sagno haibani ba adu hairu bai da makta ai bu sauba adudagi like channel khra laye aduna show adu haibi gi damakta karam achaw asang injan badi oramani moi gi wakhali oramoi adu gumana show like engonda kari haisra kari punning da bagi monga utpa saba ai du yam nokning ba yelhomi masem yelhomi hairage ko yelhomi masen machin manaw nen leina ra iba mera hau chong bada tangkhul saba ko mera wa yung ba how pukham ko how pukham luhong bada akhoi gi luhong bagi nupi gi awon potu lurum na punmini ko adu di lurum punliba mayam badu won da di shawalaga lurum su pun da ba mi du won da thagalle di mayam badu na shawraga lurum du logredi akhoi gi lurum du sijin ba ya roi na logredi how pukham pi roi na logredi machin manaw tatna banatra adu gari gi huji kan gi CSO leadership na adu khangbi da bra bahagdang gi du tawbi gno haibe ai shawbani adu da ai achum da chatpiyo haibani akhoi moi won da shawbudu achum du manghan bi gno haibani kari shuna da stage to public platform da wangang budi
cái nó là bấm hay bấm Maharashtra adu ngay khoi gi mai chau taret adu moi na same to we si same manghal le history moi na manghal laga adu gi shaw ne hoi akhoi chief minister na honorable chief minister na mana churachampur chat ke khoke mai manipur si chief minister mana achobni mana chat ke have the kanada gi permission lo ngai gi darka ta di ma chat ning rum pham ni chat ke dobni adu moi gi lat hoba group amana changba yaroi khotpa yaroi hai ko hai budu for example sidagi khoi gi meitei ichil naw aman hai bo already hanna fir pan gra paloidra palani bo moi di supan fir si akhoi gi saruk la to oiba pasha go already building ma thon tara muk sabe yar ni adune aduga moi di supan pan bi de moi budi yam nu siye ai di honorable cm on the show kri hai shira respect to we go as a khoi gi head oi bne na respect to we ai gi oi na hayo haridi ngarang dolang da ai gi brother ama lekhi de go mai gi kri maral la ba mai maral kri shu leite funeral service chala hala ma shu shikre macha nu pi ai ngarang mok chatle macha nu pi atok ki mati kape yeng ba nungai te pin de bi na ma chung nge ba chong papa kape ko ada akhoi gi minister amadu na di angang ni na shmain tor ko pu amadu haina da bai adum like adu gum shu uwe adu gum du thok ta ni ngai he redi yel ho mi oriba khoi si bu han na konsen bi raga thokdok to dumai na ngarang do hoji ke khoi gi oja vi siklawoi on the khut tha ba gi matung na du thok pa ne ba aduga dolanga aduga shu lambi ama noi mak lambi si mana bani ba moi gi road si ngahak da security du than halam ba yai have ni da aduga mi du shu shiram da ba shu yai security shu ching da di shu cha chat ning de ye ashi phaw da shu hostess to ba mi bu shu kan ma ngam de aduga ngam khai nga ka ni nok si nok ning ye aduga khoi gi ngam khai nga ka do ba ai gi chili naw da na pung pha pha ye aduga shida mi hostess to ba kan ma ngam de dolang da shu mi pung hat da hat le adu on da kan ma ngam de aduga ngam khai nga pa la ka ni ye ngam khai da di kanaw da nga adu ngam khai rong ni mi di tongat mani ai khoi jati singi marakta yam kari haisra moi ga khoi ga khetna bisi kari ra hairaga namli wangli choro mai tha ki ko mai tha ba matam da moi gi jati myam ai khoi gi da leibani relief oina leibudu akhoi ga moi ga khetna bisi akhoi ji moi bo hostess oina thamgi thena moi di lambi da thatle thammena adu christianity du karam bana leibra religious da hairage moi tashno hen haibani adu di humanity shi shu kana gi da hena leibra haib shi moi khangpham thokpani adu moi gyan ta dre ta shu ta roi shi gyan ta da bse lebak ki mapa shu hai ning de da ri e gi pa na ru phatre je ri yeng shu yeng ning oi lebak shi gi luching ba khoi shi na kri hai shra chauhan gi ba moi bu chauhan bu do ai di wangang bi shi lon shi chat phei bi gi ngang bi hei taw ni ba adu bu moi bu he na chauhan gi ba moi bu he na aphau bu sa han gi ba chati khuding makbo landa bra khoi di minister ne mls ne hena them ba taradi noi na moi gi deputy cm amma pi ba ta ba di pangan gi shu amma pi phom thok tro chati khuding mak them ase gorkha gi shu pi ro gorkha su koire na leba deputy cm mari le khai re se kaino chap chai na adu shu pi de kari gi kuki ngon da pi raga akhoi naga da shu pi e to khai bu du moi na ta haleba for example kuki du da pi ro yare naga du da pi ro ama du da yare nang na shi pulak in chalo nang gi to phom thok pa to hai biyo ha ba adu shu hai bi da ba to khai bu shu moi na to khai na shin bi e history shu moi na mang hal le adu bo ai oza michael hoi gi moi gi ngarang ma gi statement adu ga shi moi gi thok pa du yam harawe peace ki shu tho e adu ga lebak ma cha ta ye ai haidi haini adu ga thokdok ase hojik shu makha ta na adadi tumpham chapham khang dubina imam yam du leiribni leiriye moi shangni hena shange aduni na leibi riba ai khoi gi tampak sida chingda leibi riba ichin naw kri hesa isei amara kri ram lebdu ching na koina pancha ba ching ni na koina palngak pa hebe se ching ni na ngak pani ba si ko aduni na
ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩꯗꯁꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯗꯒꯤ ꯔꯤꯂꯦꯁꯟꯁꯨ ꯌꯥꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯂꯤꯗꯔ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯃꯌꯥꯝꯗꯨꯅ ꯄꯨꯛ ꯅꯥꯈꯤꯕ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯇꯥꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯩꯔꯤꯕ ꯂꯦꯡꯃꯩꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯋꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯑꯃꯨꯛꯀ ꯀꯔꯤ ꯁꯥꯟꯅꯩꯌꯦ ꯂꯦꯡꯃꯩ ꯅꯥꯒꯥ ꯂꯦꯡꯃꯩꯒꯤ ꯏꯁꯨ ꯑꯃꯨꯛꯀ ꯇꯥꯍꯜꯂꯦꯕ ꯂꯦꯡꯃꯩ ꯁꯣꯛꯈ꯭ꯔꯁꯨ ꯁꯣꯝꯗꯒꯤ ꯇꯥꯡꯈꯨꯜ ꯂꯥꯛꯀꯅꯤ ko aduga nahan akhoi gi zlengrong ZUF ki ma thoktra statement thokpano ma masa mak shuma gi jati thokradi ma mak su thoklakni adom maramdi ijati gi damak noina mak se leiba ngak tangni na moina shu khangshno akhoi amat tungan de hak adum akhoi apun mane haibase machin manaw leimde mitop na machin manaw bo khatna ba horadi mayam bana manaw pa gi damak lepkani manaw nu pak kyamuk ngaushana rusho mayam bana manaw nu pa do ni ne phuba tar de tung de gi thang thin mane haibase moi kawroi do bani aduga manaw nu pa na sho mayam ba si igo yam leiba ko ai mangai de hena leibani adu manaw nu pa sho khara lam hem bu to ga ai gi iyam ba gi damak ta haina lepi raga ani mak se machin manaw hane lepni na re haraga mitop si loksan ba yaba loksan biro tanthok pa yaba tanthok biro aduga leiriba manaw nu pa sing sina history amuk ka thugai bignu tungda lak ka doriba ekhoi gi ichai shu singda history si tolan balambi da pu da bina landa white flag white p thanga khraba mi do peace ki damak lak pu di nuai nushi na loksan me do bni go aduga lakpa mi du mingthon atoppa piraga lakhalaga history thugai ba do adu khak tang warau khibane ai matam do hujik